Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okchari ngasi amuk lobirasi Eigi Thamoigi Ningaichaobi 13 suba tangka khabana call tawribadu Helena su sat adum paikhalaktu na hairei kailerage chingsanga makhoi mayambagi machanu pido male amana chengai ni makhoi kadai de chalubano khangdi hojikta halakmini Helena khabana tamlakliba pawadu tabada masadu kalakpana leiba yadraduna khoirang khoisauna na hairei kari asingro nang haise sidabu aina umphagi togidro phare adudi moyi mariese asingba makhangdokna batawrasi aduni aina haige khalami sisu hoi phare athubida nang ai amukta unana batawsi hoi hoi ado ai thameko jenglei magi kada tumina wakhalna ungduna phamli wakhal kaya kyani mana khaliba mapukning dasu tumina soli punsingan bana kamcha oiram laba ai punsingan babudi nungsirure adu oidi kamcha bo aina nungsire haibaga chap manare ne kainu aina hauju tawdisibo as ai khanpam gamda khangdreda somdasu chingsang amadi anjali su mayum yoraduna changminarei mangol da phamliba aheloraba kanan kumar machaga masuga halakpa ubada hairei nakoidi kadai kadai da chatluraba mapuna hanglakliba wa adu anjali arona thuplaiti dongik da hairei namang nupi ato biuna ba kanan kumar ngatna ha asing barani hairi sibo chingsang na mu taning deko wathi warem kaigi wathi warem no ne anjali sunok laga ikai male chingsang wa makata ramdana gam gam imung da changkre matawaduda anjali di nok laga yenghauri kanan kumar masu nupi da onsin duna hairei hey bima kadai da gino ne nakhoi kamcha gi nupi dubo wahai aduda anjali su noklamba du leplaga kona khangu pupu masi haiduna anjali su imung da changkre anjali matomda pangha da haraukre sar suhenga makhoi kamcha ga khangnaramba aduda aduta sunatana suhen sanana chengleibu icham chamna khalamba mayamasi khanglubadagi loire madi mi laiki khidre khudak aduda whatsapp ta changduna suhen sanadu text tawi sir yum yorabo somda suhen sanasu mayum yoraduna ngahak potharambani adubu notification lakpagi makhol aduda mobile adu paikhatuna yengi group sembada yawba number oibana anjali gi number su mana save tawbani aduna anjali ni haiba adum khanglami masu message adu reply tawrei yore suhen sanana reply ga tawrak pa aduda anjali di haraubana phidring ga chongi angau bi amadagi tadi mana tawriba matawadu reply adu adum halami ado kaino mahange sir hango anjali kide ozani haiduna ma kide mana pamliba pakhumdu ta phangladi khanduna sat adum hanglami sir nang nupi koibra handaki wahang sidadi suhen sana nokle machindasu nokna soli jajani ozadabu asi hangni haiduna hanglisibu masibu psycho gi problem ga leiba jatlami onthokna mangau thikra bani message ama mukthaji anjali su hairo haibani sir suhen sana handakti reply torami tawriba reply adusu anjali na hangliba wahang adugi pakhum piba nate lairik paru chalo hauji lairik paba matam nati adu saruk hangido khumo haibani sir suhen sana su emoji ama tharai tharakliba emoji adu ubada anjali suklaga murum soli arik paisini
Ozari po. Koi koi di tutang haibada sira dra khangdine. Dan jadana pakhum liksalini kainiga. Magi number ga se Ozari pa haina save tawgeba. Masi haiduna hana Sir Suhensana haina save tawrambadu Ozari pa haina semdui. Aduga screenshot ama fat lauraga photo adu Suhensana da thazalami. Suhensana tharaiba photo adu ubada nokli hapliba lafki emoji dunasu amukke hena nokningba fauri. Nokna machinda su soli. Masibu mangau thikrai wani. Masi hairaga Suhensana su reply di tawrudre. Handaksu message salaktaba duda Anjali amukka thazilei. Arikpa Suhensana handakti mobile adu phamungda langsilamduna thorakle. Numidangi matamni jinglei magi study table aduda lairik pariba khaktani koktadi changu haiba yadre. Ngayak leiti nakanda leiriba mobile aduda hanjin yengliba. Ngayakki matung mobile adu ring lakpa aduda harauna fat yengzarui. Adubu oheningba adudi oiramdrabada sugatuna itantana paikhatli. Hello? Malcolmna Kaidoramino? Lairik sum parambani. Oh, aina amu yetleni tawriside. Yetteda ado kai lege phone tawraisibo. Malcolm su tablapna. Kaino masum haigena khanba. Hairodana dudi. Aina wasi hairaga nangna ingonda lana mukhalabadi ai nungairoi. Aima adudi wadugi makha poledana. Adudani Thamoigi wase chinbal yoba ngamdrisi. Jenglei tuminna lei pakum pidi. Malcolm gi wahaiduda loina makhangdrabasu ma kharade dum khangba ngamli. Malcolm na hainingliba wa ado karino haiba. Aduna ma tuminna laisinbani. Malcolm su jenglei na tuminna leibaduda hairei. Kaidore tuminna leirade. Ha kastaude. Malcolm sor mapi ama hondoklaga. Jenglei ngasidi aigi Thamoigi oiba wafam kara nangonda haigi nang hainaroidra. Jenglei kari kumsige khalingai cherak asida jingsangna call tawsilakpaga mapa chanaba duda khangai hairei. Bye ai thamage. Masi haiduna Malcolm na kari sukhumba ngamdringai call adu phat kakthali. Malcolm di jenglei na call kakthalakpa aduda magi wari ado taningdabagi mabu hainadraduna kakthalakpani haina khankri. Aduna sakfam khangan hanjinduna solai. Jenglei ai nangbu yamna nuksiruri. Phongduna thambasu wari. Aduna nafamda nungsi phonglagi khalakpa mikup asidasu ai phongba ngamdre. Nangna na thaikibana. Somda su jenglei ahanbagi call adudi paidre. Adubu anirak suwaduda oina paikhali. Hello? Jingsang yamna mong hadana hairaklami. Angang macha kanaga wari sanaramino. Walot pa haitaba oidaba ngangba hainadaba jenglei ni ising singna duma khumlei. Imanabagani. Namanabi nataba namanaba. Oh, aina larik paba loiraga message tharo hairaga tharaktaba. Call laksinbaduda pharese ado angang macha jenglei phat thattuna hairei. As ai angang macha kaudi. Jingsang nungsiba yamna nungsiba khonthokta haireklami. Hana kaudrasu hauzikti aina kauradoini. Kaigi nungsimanbai kauriba. Jenglei paukhum pidi tuminna lei. Jingsang su makha tarei. Angang macha nang irang tawgano. Ai leifam khangde. Nangni irang tawraga ai somda leiba yade. Ai irang tawdiye kaisu. Jingsang nokmi tawraga
Hoiba, ado tauganuba. Ai leifam khangdi, yam pakaleba. Ko taugan ko. Jenglei khumlakti adubu maithongdadi nofet tawi. Jingsang jenglei na khumlaktrabadudadi amukasu hairi. Haima tauroi hayu. Jenglei itap tapna khumlai. Tauroi. Jingsang jenglei gi paukham aduda noi amuk tapna yamna lemna yamna nungsiba khonjelda ingna hairei. Ai nangbu yamna nungsirure angang macha yamna nungsirure. Ai khangi nangga iga chai khenai haibasu adubu nang angang oiri khangna aina nangbu nungsigibani nungsiganu haibasu thamoi sina yade nungsiraroi khalakpa mikuptana hena dum nungsi ngasi phawbada aina lamlanbi kanabusu hanna yenglaktribase daibungbu sembiriba mapu mana nangbu thengna hangani haiduna aigi thamoyase nangi damakta khaktuna thamalakpaga pangkhak oiri. Jingsangi wahai mayam aduda jenglei ithak thakatna hairei. Kamcha ai tumninge tummage. Jingsang su khangi jenglei na hairiba adu tumningduna haiba nate haiba masu adum mong hadana hairei. Tumo ado nangonda aibu nungsidaba yaroi haibadadi ai hairoi. Adu oidunasu nasana khangna aibu nungsigadabani. Adu natrabadi ai hero dagi villain olakaniko. Masi haiduna tapna noklei jenglei su pakana. Ai thame. Masi haiduna kola adu fatkak thali aduga mamai macha adu mondo upsinduna tik noi machindasu marum soli. Hero dagi villain oni kainaga pakti haisini pakti. Somdana Jingsang jenglei gi mataw aduda rasi leiba magi minok adu nokli. Jenglei na mabu kharadi khali haibasi adum khangba ngami maramdi mana hairiba wahai sing aduda jenglei na saudi paukhum piraktrabasu tumina tari khangbana ma wakhaladu inungta nungaiba haibadu oiri. Numittugi nonganbagi break matamda nupi mari adudi mapanga thoktaba makai class da famduna ngarang thokiba thaudok-sing adugi wari adu Anjalina thawai yauna liri. Jenglei di desk da mamai adu upsilaga tumina leiri. Surbalaga Pinky gadi Anjalina liriba wari adu pukning changna tari. Wari adu liba loirakpada Surbalana hairei. Adudi nang haraubana maton thoe noi kamchaga sarga tinarabanina. Surbalana hanglaiba wahang adu Anjalisu suklaga paukhum pirei. Khangdi bema message kase phajana halakte. Pinky nokmi hairak-lami. Jenglei na naikre ne. Aina indom chakarodabani. Surbala noklaga hairei. Kamchaga jenglei gi luhongbado yengningbana ngai ngamdre. Makhoi ahum adu pilap noi. Jenglei di nokte phukhagatuna hairei. As watchingang lerano canteen dagi kainam charuse. Pinky noktuna hairei. Chaningamani ngasidi yamna. Hoi chaninge. Anjalina Farisi lao charuse. Makhoi mari dusu asumna canteen tamna chatkre. Numit kharanisu adumak haujinkre. Khabaga Helena gasu open restaurant amada unaduna wari sanari. Helena na thabak singse aigi oinadi yam thuna loisinba pami. Adubu karigumba Jingsangai chamchamna loinaba oiramlabadi. Helena saurangnana karigi leinadabano ai chingnei soidana leinagani. Maramdi ngan ngasi phawbada nupi nahaga naksinaba thengnadri. Adubu jenglei haibi angang adugadi ma phajana loinari. Macha nupiga tinabaduda toboiramladi. Khaba ai loina khanglagani haise nangdi aina haiba thabaktuda taw. Helena sauringaida decision loganu. Khaba ai saudi farese tanza yenglase tha khrasida. Yam kuinadi sanghangumsi.
Hoi hoi, ado hanaba tawrase. Aisu payment tawruki. Yari, ai tawrage ngasidi. Aina sum chabagi thabakta tawbase nungaiti. Khaba noklaga Mathangdana nangna tawro. Masi hairaga khaba famlambadagi hawgalaga counter tamna changki. Helena yamna hautaba minok ama noklaga machinda tablapna solai. Nangbu lemon jalanduna nganbu aigi oiba habase. Aigi lengdrabo asakni. Numidang khuding chenglai chingsangi message lakpa ngaibe hegi khaurabani. Adubu nong nini asidi chingsangi message amatta laktaba duda mathwai nungaijadi. Mana hana tharubasu ngamjadi. Notification amattagi makol taba yadi. Chingsangi message ra haina yengjabani. Adubu adumak oiramdi. Adum oinasu mana punsingan babudi nungsijakibani. Adumakna chingsangan babu hana chamna khalamlabasu punsingan bagi saklo daukibadu chingsang ni khanglakpa mikup adudagi hauna chingsangi mafam ama magi thamoida pikrabani. Pung 10 rom tarakpa adwaida notification lakpagi makhol adu tabada harauna yengjari. Adubu oihaningbadudi oiramdre malkomgi oiduna leiramle. Message ki warolda tumabo. Chenglei machinda sauningna murum soli. Thaningba midi sukta tharakteba. Chenglei upai leiti WhatsApp ta changduna tentokpa paukham ama tamak haiduna message adu hali. Somdasu chingsang nahan khai mathau chinbana phone adu kaya yengsiludabani. Adugi su mathakta chenglei ga maga mari leinadabana ma message toina thadabani. Lairik laisu tawbada ayetpa oigadra khanduna. Adubu tan chanaruba haigadra ngasidi chenglei na online laibadu hek thengnarure. Adudagidi message ama phat thajilai. Lairika amta padrabo ngangucha online lairisibo. Chenglei su somda chingsangi message lakpa duda haraubana pidring chongi. Adudagi harauna message adu paraba tungda reply tawrei. Paye ado hojikti toe. Chingsang su phat adum halai. Oh, adudi wari ngahak sanaba yagadra. Yaniye. Ngasidi kari mathel charage. Message adu ubada chenglei machingadu pomthoklaga murum soli. Hainingba hanghaningba wana sungai haide sungang hangdi. Khangni banang aine hek hangjingeba. Masu reply adu tawi. Kangsui saye. Ado kamcha. Kaidore. Chenglei su haini hairoi khangdaba oibana kari su koida hainingba adu phat hairei. Nahan kai message tharaktre kaigino. Chenglei na tharakliba message adu ubada chingsang thawai tana nokli. Thajadabani sumaina hanglakani hairakani haibadi. Adubu laknarage haiba matagumna oidaba haijinduna message adu halli. Somda Helena ga wari sanaringai nangwana message thabaga sangdraba. Message adu thakraba tungda chingsang tik nokli. Somda chenglei di message adu ubada hingkare saungna machinda soli. Mahagi sittabiduga wari sanabada sangdabani kainaga as ai iyam kaida khangnidana call toksingeba. Chenglei hekta call toksili. Chingsang di chenglei na call oina tarakpa duda ingak-ngakna phone adu yengli. Adudagi tapna call adu paikhatli. Call adu hek paikhatpaga asomdagi chenglei na lawai lutonda hekta lakthare. Sasat pabiadro call ai khangade. Chingsang chenglei na adu kanna nganglakpa dudadi khangprek e khangna manakong mayada thamlamba mobile adu makutna khara chathoklaga paiduna lei. Chingsang karimta khumlaktraba dudadi chenglei du amukasu saptra magaloina na haire. Hanuba nang nanadu su panglabo ha. Chingsang handakti tapna nuksina haire. Kaidore aduk yamna sauride. Chenglei saugatlamba adu tokraga pukning nuksina peri tawraga haire. Kamchana Helena ga wari sanaringaida aingonda message taba sangdena hainatro. Chingsang chenglei gi adugumba maung aduda nuksibana silori
Thamoy yawna nokpa minok amasu nokli. Adubu mahandi laknarage haiba matagumna adumak oidaba nganglei. Haima, adu kaidoragi sangdibu sangdi haibani. Handakti chenglei adu peri peri torambadagi susut tawduna kaplakle. Chenglei na kappa adu mamaga mabukadi makhada tumbana kanasu taramdi. Adubu chingsangdi chenglei na kappagi makhol tarakpa aduda pakhatna hanglei. Angang macha, kaidore kappade? Kanana kaidore ino? Chenglei kapna kapna. Khumancha natra. Chingsang sungaklap. Haima, aina kaidorage? Nangna Helena haina sumpalli natro. Oh, adugi oire. Chenglei khumde susut tawduna lei. Chingsang nokmi nungsina kaurei. Angang machau. Chenglei peri peri tawduna. Kaino hanuba? Se, kappado to Khumancha phagi tawbani. Chenglei su kappa adu tokduna saurapna hairei. Hanuba haisi sidani. Aido thabak khara chinba adugini. Aduisu wahai amatangdi hairakpa yaidana hanuba. Chingsang Chenglei gi wahai aduda tuminna machil adu khumduna noi. Numit kharani mana message tharudabagi Chenglei na aduk saurakpa adudadi ma leiba yaraktre. Nungsibi mabu mathada chetna konsinduna thamningde. Tapna ingna mong hadana hairi. Nanga igadi kari sumari lenyadana. Adugi sumathakta nungtigi sum message thaduna aini yetpado hognadida. Chenglei kantakna laurei. Hanuba nangai nungsi haidaine. Haye. Adu aidi phana chilasu minute amaka kai tholaga wahai amata orasu hairapam thoktro. Kaige. Chenglei du I kare. Chingsang na sum kotharaga leiba adudadi magi nungsitrado horaktuna khangai hairei. Ho aina su hanuba nangse nungsirure. Chingsang nokmi tawraga. Ha, asimbuge. Chenglei hai kai haidokluraga ikairakduna kol adu phatkak thali. Mamai macha adu bang sagatli. Makhut macha aduna su sagatpa adu phanaba haiduna humai humli. Somdana chingsang di lori. Thamoi pena ningsing nokre. Icham chamjabi ingau zabi magi nungsibi dugi wahai sing aduda. Sunday numitni yuhenba Malcolm hoida laktuna khadang kanna thadari Malcolm gi kada. Nipa nang sum phangdoktana leragi siro. Malcolm na Ai su phangdoke na tawraga mana kol kak thalai natro. Haima, adu oiradi amuk phongba taredana. Khangdreda. Adu mai sum tawradi kaidi yanige. Nupa krasu thu kaidoragi tawnungbo. Adu natradi ngarak pinane nga lakpagumna Chenglei do main laksakijani. Hoya zare nangna yamna nupa thokpasi mangari. Thoi kaino ibude. Malcolm karemna noknaga hairei. Aigi dilari noigi Anjali didi Sir Suyen sanada kanna ngauri hairi ne. Yohen basu handi noknaga khumlei. Hoi su khangzei. Ado mana ngauzarasu Sir nadi Chenglei de miting thamliduni. Malcolm su pingna. Adaidi nang apai pona thomlak jngai tumina lehoro. Yohen ba Malcolm gi matawadu ubada phak nokthori. Malcolm su Yohen bagi mawang aduda saurangnana ka adudagi gam thokre. Yohen basu nokna tanare. Hey, ngai khone. Chingsanga yaizit kadu duty loiduna tholakpada lambida chatna chingsangna Chenglei ga makhoi anigi thokiba thaudoksing ado samlappa ama wari liduna khangali. Yaizitsu wari adu taraba tungda hairei. Phagi dagi nangse angang loba tare ni ko. Chalo da
ꯑꯩꯅ ꯌꯥꯝꯅ ꯍꯟꯕꯁꯨ ꯅꯠꯇꯦ ꯆꯍꯤ 9 ꯃꯨꯉꯥꯏ ꯍꯟꯒꯦꯅ ꯍꯜꯂꯕꯗ ꯍꯩꯃ ꯑꯗꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯁꯨꯍꯦꯟ ꯁꯅꯥꯗꯨꯁꯨ ꯋꯥꯖꯔꯝꯃꯅꯤ ꯅꯪꯒꯤ ꯆꯀ꯭ꯔꯤꯗ ꯅꯪꯅ ꯈꯪꯕꯤꯔꯤꯕ ꯍꯣꯏ ꯈꯪꯂꯤꯕ ꯑꯗꯣ ꯁꯨꯍꯦꯟ ꯁꯅꯥꯒ ꯑꯩꯒ ꯆꯥꯛ ꯀꯧꯕꯗꯤ ꯌꯥꯕꯅꯤ ꯅꯪꯅ ꯀꯧꯗꯣꯏꯅꯤ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯂꯥꯛꯄꯅ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯌꯧꯔꯛꯄꯗ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯈꯪꯀꯧ ꯀꯧꯔꯛꯏ ꯉꯥꯟ ꯌꯥꯏ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯕꯣ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯐꯠ ꯌꯦꯡꯊꯣꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯗꯨꯒ ꯌꯥꯏꯖꯤꯠꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ ꯍꯩꯃ ꯑꯆꯪꯕ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯨꯗꯅ ꯍꯦꯛꯇ ꯊꯦꯡꯅꯔꯦꯅꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯆꯤꯡꯁꯥꯡ ꯇꯞꯅ ꯁꯨꯍꯦꯟ ꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯁꯨꯍꯦꯟ ꯁꯅꯥ ꯅꯣꯛꯃꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯄ ꯑꯗꯨꯗ ꯁꯨꯝ ꯌꯦꯡꯕ ꯂꯥꯛꯏꯖꯥꯅꯤ ꯍꯛꯆꯥꯡꯗꯤ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯐꯖꯅ ꯆꯥꯕꯅꯤꯅ ꯍꯧꯖꯤꯛꯀꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗꯦ ꯃꯌꯥꯝ ꯃꯔꯛꯇꯁꯨ ꯀꯨꯏꯅ ꯍꯤꯡꯅꯤꯡꯂꯤ ꯌꯥꯏꯖꯤꯠꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯁꯨꯍꯦꯟ ꯁꯅꯥꯁꯨ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯅꯥꯒꯤ ꯌꯥꯎꯅ ꯅꯥꯔꯤꯕꯅꯤ ꯆꯤꯡꯁꯥꯡꯅ ꯑꯃꯨꯛ ꯍꯤꯗꯥꯛꯇꯣ ꯆꯥꯡ ꯅꯥꯏꯅ ꯃꯇꯝ ꯆꯥꯅ ꯆꯥꯕ ꯀꯥꯎꯒꯅꯨ ꯑꯋꯥꯕ ꯋꯥꯈꯜꯁꯨ ꯈꯜꯂꯨꯅꯨ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯃꯨ ꯈꯪꯗꯦꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯌꯥꯏꯖꯤꯠ ꯋꯥꯔꯤ ꯑꯗꯨ ꯑꯃꯔꯣꯝꯗ ꯄꯨꯊꯣꯛꯇꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯈꯣꯏꯕꯣꯟꯗꯨꯁꯤꯅ ꯏꯕꯥꯅꯤꯁꯦ ꯆꯥꯛ ꯀꯧꯅꯤ ꯍꯥꯏꯔꯤꯌꯦ ꯌꯥꯏꯖꯤꯠꯅ ꯁꯨꯍꯦꯟ ꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯄꯅꯤ ꯁꯨꯍꯦꯟ ꯁꯅꯥꯁꯨ ꯅꯣꯛꯂꯒ ꯑꯗꯨꯗꯤ ꯇꯞꯇꯥꯏ ꯆꯥꯊꯕ ꯇꯥꯔꯦꯗꯅ ꯆꯤꯡꯁꯥꯡꯁꯨ ꯅꯣꯛꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯁꯨꯍꯦꯟ ꯁꯅꯥ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯣ ꯑꯩꯁꯨ ꯆꯪꯂꯨꯈꯤꯒꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯇꯥꯎ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯄꯤꯡꯀꯤ ꯃꯥꯜꯀꯣꯝꯗ ꯋꯥꯆꯞ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯏ ꯀꯩꯗꯧꯔꯤꯒꯦ ꯃꯥꯜꯀꯣꯝꯁꯨ ꯁꯠ ꯑꯗꯨꯝ ꯍꯜꯂꯛꯏ ꯁꯨꯝ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤꯕ ꯀꯩ ꯋꯥꯈꯜ ꯄꯤꯡꯀꯤ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯄꯤꯡꯀꯤꯗꯤ ꯃꯦꯁꯦꯖ ꯑꯗꯨ ꯎꯔꯕꯗ ꯚꯥꯞ ꯑꯃꯗ ꯍꯔꯥꯎꯗꯨꯅ ꯅꯣꯛꯆꯩ ꯅꯣꯛꯐꯦꯠ ꯃꯦꯁꯦꯖ ꯑꯗꯨ ꯍꯜꯂꯛꯏ ꯈꯜꯂꯨꯏ ꯃꯥꯜꯀꯣꯝꯁꯨ ꯀꯣꯏꯗꯅ ꯑꯗꯨꯝ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯏ ꯄꯤꯡꯀꯤ ꯑꯩ ꯆꯦꯡꯂꯩꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯦ ꯑꯗꯨꯕꯨ ꯐꯣꯡꯕꯗꯤ ꯉꯝꯗ꯭ꯔꯤ ꯇꯟꯖꯥꯁꯨ ꯐꯪꯗꯦ ꯅꯪꯅ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯒꯗ꯭ꯔꯥ